Hi ꯃꯌꯥꯝ, hi ꯃꯌꯥꯝ. ꯉꯁꯤ ꯑꯩ ꯉꯁꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯖꯔꯒꯦ. ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯍꯥꯏꯗꯤ ꯃꯥ ꯑꯗꯨꯝ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯂꯥꯛꯄ ꯉꯝꯃꯔꯣꯏꯕ, ꯃꯥꯁꯦ ꯌꯥꯝ ꯅꯝꯕ ꯉꯝꯃꯔꯣꯏꯕ ꯚꯤꯗꯤꯑꯣꯗꯣ. ꯑꯗꯣ ꯃꯊꯪꯗꯒꯤꯗꯤ ꯑꯩ ꯁꯨꯝ ꯃꯊꯪ ꯅꯝꯖꯔꯛꯑꯅꯤꯕ ꯑꯩ ꯑꯣꯏꯅ. ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝꯕꯗꯤ ꯌꯥꯝꯗꯦ, ꯂꯐꯨ ꯏꯔꯣꯟꯕꯒ ꯑꯗꯨꯗꯒꯤ ꯈꯥꯃꯦꯟ ꯕꯣꯔꯥꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ, ꯁꯤꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯀꯣꯝꯄ꯭ꯔꯦꯛꯇꯣ ꯑꯗꯨꯗ ꯁꯨꯝ ꯃꯦꯠꯂꯤꯅꯦꯕ. ꯁꯤ ꯆꯥꯒꯦ ꯇꯧꯕꯅꯦꯕ. ꯆꯥꯕ ꯍꯧꯔꯒꯦ. ꯁꯥꯕꯅ ꯑꯩꯈꯣꯏ ꯁꯤꯗ. ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ. ꯍꯥꯎ. ꯂꯥꯁꯦ ꯉꯔꯥꯡꯒꯤꯅꯦꯕ, ꯍꯥꯏꯗꯤ ꯅꯍꯥꯟꯒꯤꯅꯦꯕ. ꯑꯩ ꯅꯨꯡꯇꯤꯒꯤ ꯍꯦꯛꯄ ꯇꯜꯂꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕ, ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯦꯛꯆꯜꯂ ꯊꯝꯃꯤꯅꯦꯕ ꯑꯩꯅ. ꯑꯗꯨꯗꯨꯒꯤ ꯈꯔ ꯉꯥꯡꯊꯣꯛꯈ꯭ꯔꯦ. ꯁꯨꯃꯥꯏꯅ ꯆꯥꯛ ꯍꯥꯏ ꯁꯨꯃꯥꯏꯅ ꯅꯝꯒꯗꯕ.
ꯕꯣꯔꯥꯁꯤꯁꯨ ꯂꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦꯕꯀꯣ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯃꯊꯪꯗꯗꯤ ꯃꯃꯥꯁꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯅꯝꯕ ꯉꯝꯃꯔꯣꯏ ꯃꯁꯥꯗꯣ ꯌꯥꯝ ꯉꯝꯗꯦꯕ ꯃꯊꯪꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯅꯝꯖꯔꯅꯤ ꯃꯊꯪꯗ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯆꯥꯅ ꯑꯩꯅ ꯁꯨꯝ ꯅꯝꯖꯔꯛꯑꯅꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯅꯥꯏꯅ ꯑꯩ ꯁꯨꯝ ꯅꯝꯖꯔꯛꯀꯦꯕ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯣ ꯃꯊꯪꯗꯅ ꯑꯩ ꯏꯅꯥꯎꯄꯥꯒ ꯅꯝꯃꯛꯀꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ